Space Analytic Farm Sohora ki matung ina Manipurda ing kumjalising aniga kunga mathoidagi hauraga ing kumjalising aniga kunga mga faubada umangilam ekar lising yang khaigani thoi Mangkhre hairi. Space Analytic Sohora na hai resolution satellite data amasung advanced geospatial intelligence sizinaduna piba study map adugi matung ina makhoigi website ta Manipur deforestation a closer look at alarming trends and emerging Houkhiba mingpitna state asigi honglakliba umangilam adu mayek seng na piri. Study adugi matung ina Manipurda anthropogenic amasung environmental factor na maram oiraga Houkhiba Chahi mari asida punna lam ekar lising yang khayani thoi mangkhibani. Adubu mafam kharadadi lam ekar kuntragani thoi romda anoba pambi kaya thabagi pungsang sangna leiba ubaga loinana umangilam hengalakli. Masina maram oiraga afaba amadi achumba khongthang sing lokhalabadi Manipurgi Mangkhre lamsing asi amuk hana semgatpa yagani hairi.